ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡ ꯃꯐꯝ ꯑꯁꯥꯏꯗ ꯃꯤ ꯌꯥꯝꯅ ꯇꯥꯟꯅꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯥꯏꯁꯤ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ, ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯤꯕꯁꯤꯗꯒꯤ ꯌꯨꯝ 3ꯃꯨꯛ ꯀꯥꯟꯅꯔꯒ ꯂꯩꯕ ꯃꯤꯌꯥꯏ ꯆꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯆꯥꯁꯨ ꯄꯣꯛꯇꯦ, ꯑꯗꯨꯅ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯨꯄꯤꯁꯤꯒꯤ ꯌꯨꯝ ꯃꯄꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯣꯝꯇ ꯂꯩꯔꯕꯅꯤna ꯁꯨꯃꯥꯡꯒꯗꯣ ꯅꯥꯄꯤ ꯍꯦꯛ ꯁꯣꯡꯕ ꯃꯈꯩ ꯂꯩꯔꯝꯃꯦ꯫ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯩꯅꯣꯝꯇ ꯂꯩꯔꯝꯗꯣꯏꯗ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠ, ꯗꯦꯕ ꯀꯔꯃ ꯑꯃꯒꯤ ꯂꯩꯀꯥꯏ ꯕꯥꯇꯣꯟ ꯊꯥꯕ ꯆꯠꯄꯗ ꯑꯅꯝꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯕꯥꯇꯣꯟ ꯄꯤꯕ ꯀꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯑꯣꯏꯅꯗꯤ ꯑꯍꯟꯁꯤꯡꯅ ꯆꯪꯉꯒ ꯕꯥꯇꯣꯟ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕꯗ ꯂꯝꯍꯥꯡ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛ ꯃꯇꯦꯛ ꯑꯃ ꯂꯩꯔꯒ ꯑꯇꯩꯅ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯧꯈꯣꯡ ꯑꯃ ꯁꯥꯡꯅ ꯆꯦꯜꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯁꯨ ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯀꯌꯥ ꯇꯣꯏꯅ ꯆꯪꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯍꯩꯒꯨꯝꯕ ꯍꯦꯛꯄꯒꯤ ꯑꯉꯥꯡꯁꯤꯡꯒ ꯑꯗꯨꯝ ꯃꯔꯛꯇꯗꯤ ꯆꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯁꯨꯔꯤ꯫ ꯏꯃꯥꯒ ꯏꯆꯦ ꯍꯣꯏꯒꯅ ꯍꯥꯟꯅ ꯊꯦꯡꯅꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯈꯣꯏꯁꯦ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯆꯥꯎꯕ ꯚꯤꯖꯤꯠ ꯏꯕꯣꯇꯣꯝꯕꯤ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯍꯧꯕ ꯂꯥꯛꯏꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯏꯕꯣꯇꯣꯝꯕꯤꯅ ꯑꯃꯨꯛ ꯏꯃꯥ, ꯏꯆꯦ ꯂꯨꯍꯣꯡꯕꯒꯤ ꯂꯩꯀꯥꯏꯒꯤ ꯕꯥꯇꯣꯟ ꯊꯥꯕ ꯈꯔ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯕꯣꯒꯦꯟꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯁꯨꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯈꯤꯕꯅꯤ꯫ ꯑꯣ, ꯅꯆꯦ ꯂꯨꯍꯣꯡꯗꯣꯔꯦ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯪꯉꯣ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯂꯥꯛꯏꯕꯗꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ, ꯕꯥꯇꯣꯟ ꯊꯥꯕ ꯆꯠꯁꯤ ꯍꯧꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯊꯨ ꯐꯨꯔꯤꯠꯇꯨ ꯊꯨꯅ ꯊꯥꯗꯣꯛꯑꯒ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯐꯤ ꯁꯨꯕꯗ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯏꯇꯥꯎꯕꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ, ꯀꯩꯅꯣ ꯅꯈꯣꯏ ꯅꯆꯦ ꯑꯅꯤ ꯂꯩꯔꯤꯗꯨꯕꯣ? ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯁꯤꯗꯤ ꯈꯔ ꯁꯨꯕꯤꯕ ꯌꯥꯕꯅꯤ, ꯅꯣꯏ ꯏꯆꯦ ꯑꯅꯤꯗꯨꯗ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯤꯕ ꯈꯗꯥꯡꯁꯤꯡ ꯂꯥꯛꯄꯒ ꯈꯗꯥꯡꯗ ꯊꯥꯗꯗꯣꯏ ꯇꯧꯏ꯫ ꯑꯩ ꯈꯨꯠꯈꯣꯡ ꯇꯦꯛꯇ꯭ꯔꯤ, ꯏꯁꯥꯅ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯀꯔꯥꯏ ꯐꯥꯎꯅ ꯕꯥꯇꯣꯟ ꯊꯥꯕ ꯆꯠꯂꯨꯗꯣꯏꯁꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯏꯕꯣꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯔꯨꯛꯇꯤ ꯉꯁꯤ ꯂꯣꯏꯁꯜꯂꯝꯃꯁꯤ, ꯍꯌꯦꯡꯅ ꯑꯃꯨꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯇꯧꯕ ꯆꯠꯁꯤ, ꯅꯣꯡꯃꯗ ꯄꯨꯟꯅ ꯆꯠꯄ ꯉꯝꯃꯣꯏ, ꯑꯗꯨ ꯅꯈꯣꯏ ꯂꯩꯔꯛꯁꯤꯗꯤ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯤꯀꯣ, ꯑꯗꯨꯝ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯣꯏ, ꯂꯥꯛꯑꯣꯁꯦ ꯑꯩ ꯐꯨꯔꯤꯠ ꯑꯃꯠꯇ ꯍꯣꯡꯗꯣꯔꯛꯀꯦ ꯍꯥꯏꯗꯅ ꯕꯥꯇꯣꯟ ꯊꯥꯕꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒꯁꯨ ꯃꯇꯥꯏꯗ ꯂꯩꯕꯁꯤꯡ ꯑꯗꯨ ꯕꯥꯇꯣꯟ ꯄꯤꯔꯝ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯈꯛ ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯌꯧꯁꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯏꯕꯣꯇꯣꯝꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯗꯣꯡ ꯆꯩꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯆꯤꯡꯊꯣꯛꯑꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯇꯩꯅꯗꯤ ꯏꯕꯣꯇꯣꯝꯕꯤ, ꯍꯦꯛꯇ ꯆꯪꯁꯜꯂꯁꯤ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯉꯥꯏꯈꯣꯗ ꯏꯕꯣꯇꯣꯝꯕꯤ, ꯍꯦꯛꯇ ꯆꯪꯁꯤꯟꯒꯤꯒꯨꯝꯁꯤ, ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯃꯤ ꯇꯣꯉꯥꯟꯅ ꯑꯍꯟꯅ ꯕꯥꯇꯣꯟ ꯄꯤꯅꯕꯅꯤ, ꯅꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯇꯧꯔꯒ ꯀꯣꯟꯅ ꯐꯖꯅ ꯄꯤꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯏꯕꯣꯇꯣꯝꯕꯤꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯂꯥꯛꯑꯣ, ꯂꯥꯛꯏꯉꯩꯁꯤꯗ ꯑꯗꯨꯝ ꯄꯤꯁꯜꯂꯝꯃꯁꯤ, ꯆꯪꯉꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯁꯨ ꯁꯣꯡꯕꯗ ꯂꯤꯟ ꯀꯥꯡ ꯇꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯗꯕꯣꯏꯗ ꯃꯥꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯡꯁꯨ ꯍꯥꯒꯖꯩ ꯍꯥꯏꯗꯅ ꯑꯩꯅ ꯍꯣꯠꯂꯨꯕꯗ ꯀꯥꯛꯐꯩ ꯃꯆꯥ ꯑꯃꯗꯨꯝ ꯅꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕ ꯏꯕꯣꯇꯣꯝꯕꯤꯗ, ꯀꯧꯔꯣꯍꯦ, ꯁꯠ ꯑꯁꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ, ꯀꯥꯛꯐꯩꯗꯩ ꯀꯩꯗꯩ ꯀꯧꯔꯣ, ꯆꯪꯉꯛꯑꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯨꯝ ꯃꯇꯣꯝꯗ ꯑꯣꯜꯂꯒ ꯃꯤ ꯀꯅꯥ ꯂꯩꯒꯦ, ꯕꯥꯇꯣꯟ ꯑꯃꯇ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ 2-3 ꯁꯨꯝ ꯀꯧꯕꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯈꯨꯝꯃꯛꯇꯦ꯫
Ngayaki matung yum manung adudagi angang masa okta ngairibagumbaги khonjel manba angang masagi khonjel ni so hek haiba ngamdaba karino khangdaba yamna hainadaba khonjel amakha yum manung adudagi tarakhi khonjel adu tarakpadaidi kidana haisidi mong amani ai thoge haidana thorake tawrakpada yum adugi mamang thong adu masa matomda kedrek tamna hangtok sarakhi akoina khalibana thong adu hangtorabanina nupido thore ningame adubu angakpane thong adu hangtok saragasu nupido di thorakhide magi yum manung adu so imam hek mamaga yum manung adudagi kaino hekta chen thorakadaba malame aiso dumaina sumong marin tadaba mong matawdo sum thengnarakpadagi imanaba adu da yari batondo saida dum thanamu salasela o hairame imanaba ibo tombi sukiraba karino pedaduna pharani haidina batondo yumdogi mangona thamlingai mangkhuraba yum manung adudo nupido oiribra natraga karibu oiribano sukhangde mi amati lepaga leibagi mami amati akoina uba phangki ekmona yengde yeng salubada su kijabadagi kyamuna su apuma domda yeng saluba ngamamde akoi hu mari se hathu athu batola du thanamaga thungalumda prap sen thorakhi aduga thungana to hek yaubaga yamadugi mamang thong adu su loina de khumjalakte tangkhai ma khak tamna khumjanki aina su makhuya te singda sunna hairami yengoto hujukti kari sare aina hydro changum se haidana sidani yum se sangba kinari se fajana halaman tawraga baton se piba sangadabani noina aina haiba su lawte do hairami imanaba iputombi namo adu baton du masa thengne duizaro amu baton thamami khangda tongni ko haire mana dumna harakpadu imanaba mayamna saibirami yare thengnaragana phare thengnadragana toe aduda nang warurano hayengwai akhoi siani gidi ayyum masida baton tawroi luhongboda mana sangaga phabo oiroi hairame phanaina dumna haijabagi wani matam adudadi thogdo watho amagi baton thabasi lagai khulama paktaknana baton salame adumna khose kina te topa baton singadu piruraga aidi yumda leheurage haidana Dayak matondagi yum lomda sangakhi baton toba salubagi isa se so khara soktharame adumaina ina yum lomda sum sangakpaduda hojiki nupi ama khak leiba yum makhoigi thongan mapadu adai yorokpada ina ngasai thanama batol adu loksan khrabra haidana haipetang thongal adugi wangmadagi lepaga yengamme aduga ngasai khuna magi kondongsei singa dusu satuombadusu madusu amata lon salamdabani madusu aduma kondongsei singa du lengsandana tum leirame Tawbadubu ngasai thanama batol adudi aina leiba uramde haidi nupi aduna loksan khraba mali adumna yum aduda aina haipetang muna yengduna leiringai nupi do makhoigi kondongi manakta horiba warak mongsong adomda ai romda muna lepaga made engonda muna yengaga leirame ai so adumna nupi duna engonda muna yengduna leirambaduda isada pukhange khangki kisu yamne kijarame nupi dugi mong matawduda maduda isu kausira kaugumsira khanjanaraga aise mai salongna leithoktuна yumda amu aise hathu changakhi ise ni su sumangdin sangna pi manduna leiramme ima su mangona phamaga leiramme aisu ise ne gi manakta changsalaga ise ainga se yamna kiba thogdo ma thengnare hairamme maduda ise haladuna ingonda kaidoragi kari muk tawre hangai aina su ise baton tawba sapada ine samsangbige yumda baton tawba changoi adoina huje halakpada engoda munna yengaga leiramme adu karimata tawroidro hangamme isena muknoide kaidobagi sanguriba sangade kok thanamaga thorakpa yadro thokpo thokpirapro noina sangoidupu hangai aina mukraidagi thoraktoino ise thoraktebo tomina hanjan kaubaduda sukum he khumakte ado huje ene yumda sangakpada makhoi thungana daida hauriba warak moksong adaida lepaga airomda munna yengaga leiramme ai kamai tawduno yamna pakhale hairame ima su wari do tabadagi imana sumna khumai mayamna hainabani samsangbi kaudabani ko maming asengbadi ibe thoi kaubani masam sangi haidana mayamna samsangbi sum kaubani kaisu tawroida herana na marorama yumso suknang lainari sibo mani sada kaidoroktoino ne hairei isena ma khui ne ibe thoi si masamdo bo khara sambandong lathokpa yada jaro magi masaktuga samduna marol ama sangbaga kuchuduna murai naraga ek ubada mina mase lai sanabi maibi nupi gumba hekta mali aduga ne ma handak se khoirongi makha thangbagi lokpong asai sesu
ꯏꯅꯦ ꯁꯝꯁꯥꯡꯕꯤꯁꯦ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯁꯥꯏꯗ ꯑꯉꯥꯡꯁꯤꯡ ꯍꯩ ꯍꯦꯛꯄ ꯆꯪꯕ ꯀꯤꯅꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯥꯏꯗ ꯆꯪꯉꯤꯁꯤꯕꯣ? ꯅꯠꯇꯦ ꯂꯥꯏ ꯁꯥꯟꯅꯔꯤꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯉꯥꯡꯁꯥ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯑꯗꯣ ꯃꯥꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯁꯨꯝꯅ ꯏꯃꯥꯁꯦ ꯋꯥꯈꯜ ꯑꯃꯗ ꯀꯔꯤꯅꯣꯃ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯁꯜꯂꯛꯄꯒꯤꯗꯨꯗ ꯑꯩꯁꯦ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯁꯨꯝ ꯑꯩꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯄꯥꯡꯕꯗ ꯂꯩꯕ ꯂꯝꯍꯥꯡ ꯂꯧꯈꯣꯡ ꯃꯆꯥ ꯑꯃ ꯁꯥꯡꯅ ꯆꯦꯜꯂꯤꯕ ꯑꯗꯣꯝꯗ ꯁꯣꯠ ꯁꯨꯝ ꯀꯔꯤꯅꯣꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯏꯃꯥ ꯑꯣꯏꯔꯤꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯁꯨꯝ ꯁꯤꯡꯊꯩꯖꯥꯔ ꯈꯟꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯂꯧꯈꯣꯡ ꯏꯔꯝ ꯑꯃ ꯁꯦꯠꯂꯤꯕ ꯃꯅꯥꯛꯇꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯁꯝꯁꯥꯡꯕꯤꯁꯦ ꯐꯅꯦꯛ ꯑꯃꯨꯕ ꯑꯃ ꯁꯦꯠꯂꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯥꯏꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯎꯔꯨꯕꯗ ꯍꯥꯟꯅꯗꯒꯤꯒ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯁꯜꯂꯛꯈꯤ꯫ ꯑꯩ ꯎꯕꯗꯨꯗ ꯃꯥꯁꯨ ꯑꯩꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯂꯞꯅ ꯌꯦꯡꯉꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯗ ꯁꯨꯝ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯁꯨꯝ ꯊꯦꯡꯅꯔꯤꯕꯁꯤꯅ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯆꯪꯉꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯕꯖꯥꯔ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯍꯜꯂꯛꯑꯝꯗꯦ꯫ ꯆꯦꯟꯗꯅ ꯑꯩꯁꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯌꯦꯡ ꯏꯆꯦ ꯑꯅꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯣꯏꯗꯤ ꯑꯃꯠꯇ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯥꯔꯣꯝꯗ ꯆꯪꯉꯛꯄꯗ ꯈꯣꯏꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯑꯃ ꯐꯛꯂꯥꯡꯗ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯤꯖꯃꯟꯗꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯏꯆꯦ ꯑꯅꯤꯗꯨꯒ ꯏꯃꯥꯒꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯧꯈꯣꯡ ꯏꯔꯝ ꯃꯅꯥꯛ ꯑꯁꯤꯗꯁꯨ ꯁꯝꯁꯥꯡꯕꯤꯗꯣ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯏꯃꯥꯅ ꯀꯤꯗꯅꯕ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯉꯁꯥꯏ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨ ꯃꯈꯣꯏꯗ ꯌꯦꯡꯍꯟꯕꯗ ꯍꯟꯗꯛꯇꯤ ꯃꯃꯤ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯐꯖꯅ ꯑꯩꯁꯦ ꯃꯩ ꯌꯣꯛꯊꯣꯛꯄꯤꯗꯅ ꯊꯥꯏꯅꯒꯤ ꯑꯍꯟꯅꯤꯅ ꯃꯆꯤꯟꯅ ꯀꯩꯅꯣ ꯃꯔꯨꯡ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟꯗ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ꯫ ꯅꯆꯦꯇꯣꯟ ꯑꯁꯤꯗꯗꯤ ꯑꯩꯅ ꯃꯥ ꯂꯩꯍꯧ ꯅꯪꯁꯨ ꯇꯨꯝꯍꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕꯅꯤ꯫ ꯌꯦꯡꯉꯨ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯅꯈꯣꯏꯗ꯫ ꯊꯥꯏꯅ ꯑꯁꯤꯒꯤ ꯂꯝꯍꯥꯡ ꯂꯧꯈꯣꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯏꯕꯦꯊꯣꯏꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯅꯈꯣꯏ ꯕꯕꯥꯁꯨ ꯂꯧꯈꯣꯡ ꯑꯁꯤꯗ ꯉꯥꯖꯥꯎ ꯑꯃ ꯃꯣꯡꯉꯛꯏ ꯍꯥꯏꯗꯅ ꯉꯥ ꯑꯗꯨ ꯐꯥꯒꯦ ꯍꯣꯠꯅꯔꯨꯕꯗꯒꯤ ꯂꯧꯈꯣꯡ ꯑꯁꯤꯗ ꯃꯈꯣꯡ ꯅꯥꯝ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯊꯔꯛꯄꯗꯒꯤ ꯀꯣꯟꯅ ꯌꯨꯝ ꯌꯧꯔꯒ ꯅꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯀꯟꯕ ꯉꯝꯗꯅ ꯊꯥꯖꯗꯅ ꯂꯩꯈꯤꯗꯦ꯫ ꯅꯄꯥꯗ ꯅꯠꯇꯅ ꯃꯁꯤꯒꯤ ꯂꯧꯈꯣꯡ ꯃꯄꯥ ꯑꯁꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯅꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯀꯩꯅꯣ ꯊꯦꯡꯅꯗꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯅꯥꯔꯒ ꯁꯤꯕ ꯌꯥꯝꯅ ꯌꯥꯎꯅꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯊꯣꯏꯁꯨ ꯑꯁꯥꯏꯗ ꯆꯪꯗꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯤꯔ ꯀꯔꯤꯅꯣ ꯑꯀꯤꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅꯗꯤ ꯑꯁꯥꯏꯗ ꯆꯪꯉꯧꯗ꯭ꯔꯕꯅꯤ꯫ ꯃꯥꯅꯕꯨ ꯑꯁꯥꯏꯗ ꯍꯦꯛ ꯆꯪꯉꯛꯑꯕꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯗꯤ ꯇꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯥꯏꯗ ꯀꯔꯤꯅꯣꯃꯕꯨ ꯍꯦꯛ ꯇꯧꯔꯛꯑꯕꯗꯤ ꯊꯣꯛꯑꯒ ꯍꯦꯛꯇ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯅꯨ꯫ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯁꯦ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯆꯦꯠ ꯂꯣꯟꯁꯜꯂꯨ ꯑꯁꯨꯝꯅ ꯏꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯋꯥꯔꯤ ꯈꯔ ꯇꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯧꯈꯣꯡ ꯑꯗꯣꯝꯗꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯞꯄ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯑꯁꯥꯏꯒꯤ ꯑꯉꯥꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ
Angang khara nauri ama maunga adaida hei hiu ni uchek nauri kapuni haidana angang khara domda mari sangki kona nongalaga angang sing adugi mama mapani haidana han khara khoigida sangaki aduga imada sumna hairami isanupado ngarang yumsigi makha pangbada leiriba Loukhongi somda karino mathengnare haidana hoje angang adu yumda mafam marang ama khangaudre laite noknabagi mawngda kappa lawba khongba tawduna leihori Masinda so masam sangdi awangbidu isingdagi uri haidana pukapta kaphauri koina laksari base saisibo laitinga khara kanro hangba laksabani haire imana mo onthokpani da nuwaite da angangdo ngarang asida mari sangkhiba angang sing adu mali mafam ase adu makoina khangakpada laitingi irama ma leibadongna tawi asaida mo mukmagi mathi phongakpa matamdo madu thoklurabadi hekta bera kagali hairame aduga makoina lakpaduda maiba ma soloina duna lai maiba duna so sumna haire aigi waiba wafam khara so thamjage aina sum ujabada mafam asta laitin gi aruba maramdi kya leiba ude aduba saisa laitin sanabagi mawngdadi ui angang duna ongnari do phaba lai natte mina sanaba lai ni ongnari basi aduna khwisi sum lakpani haire imana mu wafam adu makha tage tawbada ise hane imada wa makha taranu haidana Inggit ama pirame laame ba angang dugi mapa mama sing adusu nuwaita khwida salage hairamaga maibaduga makhoisi amuk hanki tasengmadi makhoigi do mapam aduda laitin khwiram thokpa lakpa jani makhoi han kragi se hanne imada sumna hairame imami na khwina laitin sanaba malani aduna wayamna makha taruno aduga migi maming sokpa unu lure haujikse angang aduba kamaina tawduri janu ne hairame Imana mo aidi angang dugi khanbada nungaite napa hekta ningsingai isona chanbiduna thuna pharasan wangang du su hairame pasig matung nongnini mukleiraga de hojiki Loukhongi adomdagi angang amana hingda ima kawrpa makolama akoi imungi mina sumtaraki aduwa khoigadi maphumaduga su naknarabanina akoigi yum asida tamnabagi mawongda maning mayada karino masung kuchen bagi mawongda tawrame Matam kura dumaina tawramaga konadi karisu tawrakhidre masigi matung nongmadi imanaba khoi khara si punna numidang wairam hotel amada bora saba satpada mamangda khoida laamba angang dugi mapado thengnarami aidi mabu masak khangbanina tamo mukta ngaibi ko angang aduba hujik karisu tawdrapo hangamme maduda nupaduna de isa kaukhi leirame aingonda munne yengai aina so makhasu tamo se kaurba mali Noma tamogi angang ama khoigi maning thangmagi Loukhongi mapa daida kainom thengnei haidana laambadu tamo ningsingbiriba hangamme nupa aduna muko ai ningsingai aduga thangnana lehuriba imungdu natra isa nupadu karisu tawdre asumna hairamaga nupadu masada yamna nuwaitaba mawng mataw amada ai amuk chalage hairaga chatkhi aiso adumna angangdu phare hairakpaduda haraujarame imanabasingnasu nupadu kanano khangnabro hangai Madudaina khangnaba haise pura khangnabadi nateda nongma angang khara koi maning thangbagi Loukhongi adomda nauri kapa sangubada hojiki nupadugi masanupa angang ama Loukhongi aduda sangubada layuk ngai hai adugi sungkona moi kara maiba tawraga khoigida laamba adudaina ngasi nupase thengnabaduda angang adu pharabra hangbani hairame imanaba singna muk o adugi hoire adu nupadu masakti adum ui karaidagi nu hangai aina mo khangde dai su mamangda kaya somdagi mali adoi bo tombi nahana koina baton tawrubadugo nakoi se Loukhongi bu lakpro hangame imana baduna mu khangde ne aide ado lakpu de horena hansingda hange lakpra haidana lamdraga su phareda numituda koina thengna kiba singdo kibu ki ningsingubada haire aina mo noide aduna bu loi khre aide muk yumda halakpada wari yamna lekre kona matang sabada ai noida loina tamage adoi taw sing adugi nupido lai sanaba mukhaure lahana khoi Loukhongi jagoi sarga leiramba aina thengnarudana numito ai mawng mari lama tarudrabane imanaba sing soigi wapam aduda kaino boge nangna haido sengbro haidana moisu loina kinarame adumna ngai wari watai sanaramaga waten dugi pesa piba sangobada waten phamba ine aduna engonda sumna haide nangna hujik nupa amaga wari sanakibadu magi masa nupa do ngarang nahan Laikidabada ngairibani layuk ngai haibra kaino dum kanba ngamkhidre maiba maibi phana yamni yengaga so dum kanba ngamkhidraba mali adumna hoten phami ine aduna hairakpaduda
ꯑꯩꯁꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕ꯭ꯔꯣ ꯑꯗꯣ ꯃꯄꯥꯗꯨꯅꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯐꯕꯤ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯁꯨꯝ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯉꯣꯟꯗ ꯐꯔꯦ ꯁꯨꯝ ꯍꯥꯏꯔꯝꯕ ꯑꯣꯏꯔꯤꯅꯤ꯫ ꯉꯔꯥꯡꯅ ꯅꯍꯥꯟꯂ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯕꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯪꯅꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤꯗꯨꯗꯤ? ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯁꯨ ꯕꯕꯥꯗꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤ ꯂꯧꯈꯣꯡ ꯑꯗꯨꯗ ꯀꯩꯅꯣ ꯑꯣꯛꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯕꯕꯥꯗꯨꯁꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨꯒꯤ ꯂꯧꯈꯣꯡ ꯑꯗꯨꯗ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯤꯁꯦ ꯀꯟꯕ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛ ꯑꯗꯣ ꯑꯉꯥꯡꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤ ꯍꯣꯇꯦꯜ ꯐꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯆꯨꯝꯃꯝꯃꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯅꯤꯅ ꯃꯣꯏꯗꯤ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯏ ꯄꯥꯎ ꯂꯣꯏꯅ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯌꯧꯕꯒꯁꯨ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯗ ꯑꯉꯥꯡꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥ ꯏꯆꯦ ꯍꯣꯏꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯑꯁꯤꯗꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ꯫ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯁꯨ ꯆꯦꯛꯁꯜꯂꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯆꯪꯈꯤꯕꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯂꯧꯈꯣꯡ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤ꯫ ꯊꯤꯡꯉꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯇꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥꯁꯨ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯔꯥꯡ ꯊꯦꯡꯅꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯎꯈ꯭ꯔꯕꯗꯤ ꯃꯪ ꯍꯥꯒꯁꯦ ꯅꯨꯡꯉꯥꯏꯇꯕꯗ ꯇꯨꯝꯕ ꯌꯥꯗꯦ꯫ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯧꯈꯣꯡ ꯃꯄꯥꯁꯤ ꯈꯤꯇꯪꯕꯨ ꯍꯦꯛ ꯃꯝꯁꯤꯜꯂꯛꯑꯕꯗꯤ ꯃꯤ ꯂꯥꯟꯕꯗꯧꯅ ꯁꯣꯛ ꯕ꯭ꯔꯦꯛ ꯑꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯎꯕ ꯐꯪꯉꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯃꯐꯝ ꯑꯗꯣꯝꯗ ꯈꯣꯏ ꯆꯨꯞꯄꯨꯅꯕ ꯀꯛꯆꯦꯡ ꯃꯍꯨꯝ ꯊꯤꯔꯨꯅꯤ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯗꯨ ꯏꯃꯥꯒ ꯑꯩꯒꯅ ꯎꯕꯗꯒꯤ ꯅꯨꯄꯥꯗꯨ ꯏꯃꯥꯅ ꯍꯥꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ ꯑꯗꯣꯝꯗ ꯆꯪꯉꯨꯅꯨ ꯅꯈꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯃꯐꯝꯁꯦ ꯊꯥꯏꯅꯗꯒꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯗ ꯂꯩꯔꯛꯑꯕꯗꯨꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯁꯤꯗ ꯀꯩꯅꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯑꯉꯥꯡꯅꯤꯅ ꯀꯩꯅꯣ ꯈꯪꯗꯕꯗꯒꯤ ꯑꯗꯥꯏꯗ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯊꯣꯛꯆꯟꯕ ꯇꯧꯔꯝꯒꯅꯤ꯫ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯨꯏꯔꯣꯏ ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯀꯩꯅꯣꯝ ꯊꯤꯔꯨꯒꯦ ꯆꯪꯉꯛꯄꯅꯤ꯫ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯅꯧꯆꯥ ꯆꯪꯉꯨꯔꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯪꯈ꯭ꯔꯒ ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯕꯣꯒꯦꯟ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯄꯨꯡꯐꯥꯗ ꯄꯥꯈꯠꯂꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯅꯨꯄꯥꯗꯨ ꯁꯨꯝ ꯆꯪꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯊꯥꯏꯅꯗꯒꯤ ꯈꯔ ꯉꯥꯡꯅ ꯊꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯔꯅꯨ꯫ ꯁꯨꯝ ꯍꯥꯏꯖꯜꯂꯨꯔꯕꯗꯤ ꯈꯟꯅꯔꯛꯑꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯏ ꯈꯔ ꯆꯥꯟꯅꯗꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯍꯦꯛ ꯑꯣꯏꯖꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯈꯣꯏ ꯆꯨꯞꯅꯕ ꯀꯛꯆꯦꯡ ꯃꯔꯨꯝ ꯈꯔ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯈꯣꯏ ꯆꯨꯞꯅꯕ ꯀꯛꯆꯦꯡ ꯃꯔꯨꯝ ꯊꯤꯕ ꯁꯨꯝ ꯇꯣꯏꯅ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯆꯪꯉꯛꯏꯕꯗꯨ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯏꯅꯥꯎꯆꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯋꯥꯏ ꯑꯁꯣꯝꯗ ꯆꯪꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯥꯡꯅ ꯊꯤꯈ꯭ꯔꯦꯗ ꯁꯥꯏꯗ ꯂꯩꯕ ꯃꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯊꯨ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯏꯅꯥꯎꯆꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯑꯁꯤꯗ ꯂꯩꯕ ꯁꯝꯁꯥꯡꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯇꯣꯝꯗ ꯂꯩꯕꯤ ꯅꯨꯄꯤꯗꯣ ꯂꯧꯈꯣꯡ ꯑꯁꯤꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯂꯥꯏ ꯁꯥꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯎꯔꯤꯔꯥ ꯃꯥꯒꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯨꯈꯪꯕꯨ ꯍꯦꯛ ꯈꯪꯉꯨꯔꯦ꯫ ꯊꯤꯅꯁꯨ ꯉꯥꯡꯉꯝꯕꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯅꯨ ꯍꯥꯏꯗꯅ ꯑꯗꯨ ꯇꯝꯒꯦ ꯆꯪꯉꯛꯄꯅꯤ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯆꯠꯈꯤ꯫ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯀꯣꯛꯇꯤ ꯈꯔ ꯂꯦꯈꯠꯄ ꯃꯤꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯃꯥꯁꯨ ꯊꯦꯡꯅꯔꯕ ꯖꯥꯔꯥ? ꯃꯥꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯃꯥꯒ ꯑꯁꯥꯏꯐꯥꯎ ꯂꯦꯞꯄꯒ ꯌꯦꯡꯉꯨꯁꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯇ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯆꯪꯁꯜꯂꯨꯗꯦ ꯏꯃꯥꯒ ꯑꯩꯒ ꯂꯥꯞꯇꯪꯅ ꯌꯦꯡꯉꯨꯕꯗ ꯂꯧꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯃꯀꯣꯛꯈꯛ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯔꯒ
ising adudagi phaugalakhi. Imasu madu ubada he bungo. Asidi karino tawriba matawsidi. Lao imungda sangase haidana. Imagaiga hatuwato imungda sensalakhi. Isi ni dunasu imagaiga tangangami. Midi hari no yani sungaure. Kadobagi yemuri no hairakhi. Numitogi nonghe ganbaga huziki nupadusu. Sire mayumda matumda may thajanduna sizara me hairei. Adumna pawdo tabada kuisu kibaga kaiga. Angakpa mamam oinarami. Mafam aduda nupiduna sumlai sana. Adayda sanguba mise summana kai thadokpano khangde. Kainombo thengnarabadi kanba ngamdana. Tingta hekta thalami. Numitogi numidang wairamdusu isena sumangda. Posay loisen tasalinge Loukhong adumdagi. Nupa amane ibema sida mukta sango haidana kaurakhi hai. Maduda iseso masidi mawong amane. Sanguba yaba nati haidana imungdaki na pakana sensalakhi. Akoida su isena warido tamakhi. Maduda akoina mapanda thoga yenguba matamda. Adum nupa amana Loukhong adumdagi ibema haidana. Adum kauraga leirami. Adumana huziki nupa aduna lai sanaramaga. Mi sum laurakpadagi lekaygi mina khangnarakpadagi. Masu amuk mafam aduda lai sanabadu sablepki. Magisi matam naibagi mawongdasu taurami. Haibadi sahi kaya ama lepaga. Amuk kuina leiraba matung amuk sanaba haubagi mawongni. Pana haija sabagi wani mafam adumda. Maga masak chap manabi nupi amadi thaduoga dum thamlammi. Haidi masam sangdung sangbi nupi ama. Haudige Loukhong manakta dum salhalaga lay. Matam-matamgi matungina kuina nupiduna boot sanaba lepkibadagi. Haujipao amuk hana sanaraktri. Nupidosu haujipao hingli. Aduga haujikti mafam adusu lampak masamo onthoga. Adaydu mi taba hangnarami. Loukhong adudi puraoina punjanba kibadagi. Haujipao masa amadi selhalami. Aduga boot sanabi nupidosu kuina lepurapagi matung. Hojik amuk haurakpagi mawongda mafam adumda. Leptuna leiramba amuk hek thengnari. Masini mayam ngasigi real wari story. Matangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba video ay lawjari.